आकाशवाणी इम्फाल आरके गोरानी न पाउ पाजरी अहनबदा मरुइबा पाउ ITLF न चुराचांदपुर जिला लेबा सरकारी ऑफिसिंग हयेंदगी थिंजिलेगनी हाइरिबदु आइनगी वांगबदनी करिगुंबा सरकार के थबकसिंग अपन में पीरबदी आइनगी मतुंगिन थबक लखटकनी हाइना सरकारना हाइरी चुराचांदपुर जिला के लालुइफाई अमसुंग दोंगयांग खोलदगी सुगुनुरोमदा बोम यावना नोमी कापसिलकपदगी नाकल अनिगी मरकता खुथुकनबा निमित मंगानी सूरे Security Force na Imphal Samsung Thobal Jila da Thiu Humbi Thabak Sathabada Khusu Khalai Kya Phagat Kre Hanagi MP Dr. Maina na Hairi Manipur Hauji Tholbi Irang asi Loishinaba Lakhot Kadaba Ahanba Khongthangdi Numai Kamna Riba asi Lebhana Bohonabani Amasung Pradhan Mantri na Hairi Lakadar Besahi Manga asi Bixit Bhatka Mari Lena Asoba Hongwama Lakadaba Tanja Oibana Lebak Asigi Yamna Maruiba Tangkak Am Oiragani Indigenous Tribal Leaders Forum ITLF na Churachandpur Jila da leiba sarkar gi office sing hayengdagi matam kaktana thonglon silagen haiki wafam adu ain gi wangmadani karigumba sarkar office hangandaba made karmachari singna thabak kabada athingba pirabadi ain gi matungina thabak lakhotkeni haina Manipur sarkar order ma thokre Raijik home bibangna thokpa order amagi matungina ain gi waima da thabak tawba sing phaduna matik saba serak pigani Amaromda Mari Lenabasing Ayaba Pirba Suti Natana Tabak Karaktaba Sarkar Office Amadi Institution Singi Karmasari Sing No Work No Pay Sanagani Autonomous Body Sing Yauna Kendra Amadi Raja Sarkar Mari Lenaba Vibhag Singna Mohi Karmasari Sing Tabak Karak Libra Have the Young Singadabani Raja Eske District Magistrate Sing Amasung Superintendent of Police Sing Harib Order Rasimapung Pana Sanahangadabin Hainasu Order Rasida Palli Churachandpur Jila ki manung chanba laluifai amasung dongyang kholdagi kuki khulai paiba singna sugunuromda bom amadi nongmai kapsilakpadagi nakal anigi marakta nongmai kapna banga siga thana numit mangani sure sugunida hauji Manipur Police ki IG yauna ma kokthong officer sing sinduna PMC laksin na bahona rabasu nongmai kapna bade lep 3 hairi ngasi nuthil pung mari rom tarak pa adu ID akan mongda khothong na ki haujiksu marakta nongmai kapna bigi thaudok sing thokli panbayai Kuki Kolai Pibesna Bom Yano Nomi Kapsilakpada basically Zawan any Kulngak Ama Aso Apanang Kibalai Rabani Raisa Aski Sing Amasun Tampagi Sing Nabama Pam Sing the Security Force na Tiba Homba Amadi area domination Tabak Satakre Imphal Zila Lamlai Police Station in Manung Senba Paurabida Ngasi Ayu Security Force ki Kangbuna Tihumbi Tabak Satakre Maduda Paurabiki Manung Senba Rising Sing Manaktagi SMZ Carbine Ama 9mm pistol Ama hand grenade any funky Pung Aniram Satakiba operation to the Yumthong Sama Yang Kaidong Gimui Zani Kulumdoi Masak Kangdoki Nakal Amarom da Thoba Jila the Security Force na Tibo Humbi Tabak Satabada 81mm gi mortar ama single barrel rifle ama hand grenade ahum anti-riot rubber bullet ama tear smoke cell soap nose ani 2-inch mortar shell ama 40mm leaded bomb ani SLR magazine ama amadi pokhai bayaba masak sing phagat pangam kre Imphal Art Gallery ngasi Imphal Kwagathel aima khuzam lekai da Raijya gi Art and Culture Commissioner M Join hangdokre Art Gallery ashda Raijya asigi saknai raba contemporary senior artist kongi ayek palai nifu hena thamduna ayeng basingi pungning singsilli Ningthokaba numinatan atay numit khudimagta nungthil pung mari digi numidang pung 8 fawba miyamda uanbagi khudong saba pigani Manipur ki khunung isay sing digital documentation tawbig tangay phadaba haibis ki matang da Raijya thake seminar ama ngasi Imphal kumbal lampak youth hostel da pangthokre tharomasi Bharat Sarkar gi Culture Mantralaya gi Culture and Function and Production Grant Scheme gi makha da pangthokpani tharomasi ga mari lenana Jain Manipur Dance Academy Director P Vilas na hai Manipur khunagi punsirol ga tana thanaba yadana laklaba khunung isay sing haurok leba naharol singna khangbagi sang noma gi hantharakli Ngasi pangtholeba seminar asna khunung isay yokhatpada mateng khara oiregen haibgi thajabalai haina P Vilas na makha takhi DM College campus ta siduna lainamba takhelamam Rakesh ki misiga mari lainan semkiba JSC na miyangulina ngasi achumbalang lalangjil puthok haina wakat mi pham kre moirang khom da chathaki wakat mi pham aduda JSC convener na hai
Rakesh ki misi asi chingnaningai oi maram aduna ma ke postmortem asi video coverage sound tawgadabani mak masa mathanda sijab oiramdrabadi senaba mioi sing pothok triba phawba asi bhaksang lauroi hairi paugi marak thatna atenba break ama North East India की अहानबा NABH accredited Caesar Medical College Hospital सिना मिपुम खुदिंगमक्ता affordable quality health care फंगन्नबगी पांडमदा free OPD consultation camp अमा January 13 February 18 फाउबा Caesar Hospital Slangol दा पांगतुक चरगनी investigation दा 15% surgery medicine अमदी immunization दा 10% concession सु फंगबिगनी अकुप मरोल Caesar Hospitals दगी खंगबी बयागनी ताबिरिबा पावसी आकाश बानी इम्फाल दगिनी Manipur da hauji tholbi irang asi loisina ba ihan hana lakhat kadaba khongthangdi kendra ma rajya sarkar na numai kamneri ba asi lebana ba hona baduni wafama singa si langjing asabda leba ole songki mapong numi thormam da saru yaraduna hanagi MP Dr. Mainana Phongdo khibani mangna makata na hai ngasi mak singkhong singya da lebi mi isa kayana thawai kubak ta haptuna khulngak lingai cherak asida lagleba lok sabha mikhal pangthokpa da khudong sa da ba kya thingna ba yai Mikhal asi tangai phadana pangthok toba yadi hairagadi tha tara sujilaglab irang asigi warushan puraktuna hanagi punsirol da hanjin hangadabani nataduna namphuda mikhal pangthok labadi hena pamda puthok sing thorakpa yabagi phibam lei tha manga gi pithokna leiba napsagi sing athuba matamda pibinaba nonezila gi manung chana leiba longmai village ki tongan ba CSO sing amadi village council singna mari leinaba singi pungning sing silakli Hiramasi matangda Consumer Affairs Food and Public Distribution Bibhag amasung none kendra gi MLA na miyang sanghan nimgi apamba su phongdok lakli Longmai area ki oina mamang sai gi July August November amasung December yaungna sai asigi January thagi pifam thokpa napsagi seng pidana leiri ngasi Longmai bazar da pangthokpa paugi mifam amada SSO sing lusing phasa sarkar gi puning sing chiladun hai Raisa asigi hauzik oiri bifibam asi khudong saba lauduna lairba miyamgi phangpham thokpa seng narol da lakthokpagi mami taba asi Longmai area gi miyamna yaba ngamloi athuba matamda pithoktrabadi tongan ba khongjang changsilagani hairi Handak pangthokadaba Vidhan Sabha mifamda kuki MLA taragi matangda Vidhan Sabha gi Prevalence and Ethics Committee na phangkiba mifamgi report puthoktuna khanagadabani haina imagi mairana taksilakli Tirada leiba loop asik office da pangthokpa paugi mifam amada convener tia sujata na hai haukibe February 13 da pangthokkiba committee asigi mifamgi report miyam da khangan gadabani Raija asigi hauzik oribe phibam asida committee ki report adu miyam da khangandana thamba haibasi laibak thibani tha asi kunipandi haugadoriba Vidhan Sabha mifamda kuki kholai paiba singa thamnariba suspension operation lauthoknaba akan warib ama lauduna kendra sarkar da khangan gadabani hainasu makhata na phongdokhi Manipur ki sothe phurp ke khwaidi chawba kumai inam pailin ngasi lamlang hopi sothe khulda sothe thamai pakhang bi khubamda konjan ya sanduna loisin khre kumai asi tha asigi tarani thoidigi laigi tharom tamo pangthoktuna lakhibani Organic and natural farming have hiramasta no magi oiba farmers training cum demonstration program ama khangabo park 1 kulakpam lekai de pangthokre thorom adu agriculture amasung farmers welfare mantralgi miyang makhada Regional Center for Organic and Natural Farming na Khangabok Jila Parishad member khusamna dona ngasi pangthokkibani Khangabok ki longmi yangkhairam na saru yakiba training program adu da organic farming matang da khai hairiba singna wangang khi Thawbal Jila Khangabok ki akoibada thari upambi sing yanthatpagi thawangbu Voluntary Network for Green Art Manipur na yaning de phongdorakli Khangabok part 2 like kolda ngasi pangthokpa paugi mifam amada network asigi president Laisram Deva na hai Kanagoma mioi karana masai ojabe thidun upambi sing yantharpagi thabak chatharakpa asi athu matamda lepkadabani kariguma makhatana upambi yatharpagi thawang chatharak labadi aingi mateng lawgani hairi Manipur Dramatic Union MDU na Khomdram Dhanachandra Foundation na khusamna duna yankani toisuba artist nimit ngasi pangthokre Yaskol Police Lender Laiba MDU ki auditorium da pangthokpa tharom aduda Pukramam Kogendra da Taratruk suba Khomdram Dhanachandra ningsing manalising ni kunmeri khusinaki mana aduda sol ama citation ama saisu ama amadi selgi mana yauri Raijas apun bigi saktam sagatuna tangdulai tabal lamdam ohina bigi wakhalonda Manipur Youth League na paikatpa thabak thorom sing hena mangam sanaba lup asi meita tar ena saba Executive Council amangasi sem kre
ngasi pangthokiba loop asi ahanba general assembly da executive council adu semduna maduda yawdu mui sing adu khankibani eco network hairong chatharakpa hairok wangjing river rejuvenation campaign gi manung chanangasi turel semgi thabak chathakre ngasi chathakiba turel semgi thabak adu da hairok part 2 mayai likai da leiba divine life club namaru eba thaudang lauki club asina management of solid waste haiba program amasu ngasi dagi haudoki आकाश बानी इम्फाल दगी पाउ ताबिरी प्रधानमंत्री नरेंद्र मोदी ने हाइरी लाकदौरिबा चही मंगा असि विकसित भारत का मरी लेना अचौबा अहोंग अमा लाकदबा तांजा ओइबना लेबाक असिगी यामना मरुइबा तांकक अम ओइरगनी न्यू दिल्ली के भारत मंडपम दा पांगथोखिबा नुमिन इनिगी बीजेपी नेशनल कन्वेंशन दा वफम असि प्रधानमंत्री नरेंद्र मोदी ने फोंगदोखिबनी प्रधानमंत्री ने हाई बीजेपी की थौमिसना नुमित खुदिंगे पुंग कुनमरी लेबाक असिमक थबक तौदुना लाकली अदुबु लाकदौरिबा नुमित चामनी असिदी अनुभव मंगनान अमगलोइनना हेना पुनिंग हक्चांग यावना थबक तौबा ताई दोल असिगी कार्यकर्ता सिंगना नौना बोट थादबा यारबा मियोइ सिंग बेनिफिशियरी सिंग कांगलु खुदिमकी मियोइ सिंग उनोदना मखोइदा थाजबा पीगदबनी एनडीए सरकार की लेरिबा सीट मसिंग असी सामरी यहुन्नबा अमदी बीजेपी खक्तना सीट मसिंग चहुम हुमद्रा की मथक्ता फंगनबा होनगदबनी हाइनसु प्रधानमंत्री ने हाइखी बीजेपी सरकार ने पैकेट पर थरौन सिंह सिंथारदुना श्री नरेंद्र मोदी ने हाई मखोगी सरकार लाकपदगी संजा थुमजा लेतबा टेरर अटैक लहंदबा लोइनना लाइरबा अमदी मिडल क्लास की इमुंग सिंगी फिबम फगत हंदुना लाकली हाइबसी लेबाक मियामना खंगनरबा वाफमनी मसीगी सुमथक्ता मियामना मतम कयादगी पामदुना लाकपा थबक कया सरकार असना पाइखतक्रे मदुगी मनुंगदा राम मंदिर साकिबा करतारपुर कॉरिडोर हांगदोखिबा आर्टिकल 4 चनहनखिदबा लोइनना अनौबा एजुकेशन पॉलिसी यावरी विशाखापट्टनम थासी कुंतरे फाव चथगदबा 12 सुबा मिलन नेवल एक्सरसाइज तोंगान तोंगान बलाइबाक यांkai हेनबना सरु यादुना हयंगदगी हौरगनी Forging Navy Alliance for a Secure Maritime Future haiba wakhalo nesida yumpham oiduna pangtok kadawriba exercises na navy ki mapang kangkhalhanaba pandam thamli mapa leba ki maritime patrol aircraft ama amasung jahaz tara manga loinana bhar ke jahaz kunlomna exercises da saruk yagadawri aircraft yankhainom saruk yagadabagi manungda MiG-20 ke P-8 Vikrana amasung Vikramaditya aircraft carrier singchu yauri Laibak ama Mikhal amagi awang bathaki committee ke chairman amasung hanigi Rashtrapati Ramnath Kovind ngasi New Delhi da Randidal Singam the state all to singa mipam pangthokre Janata Dal United ki MP Rajiv Ranjan Singh yauna general secretary Sanjay Kumar Jhan awang bathaki committee asigi musing the wari sanaki Satisgad motion ngasi police officer am hat kre Bijapur jila ki Jaigur khungong da sayol khuding hang ba kaithel ngasi na bagi damak thakiba Satisgad armed forces kanglup aduna patrolling setling da mawising na attack chatharakibani Malaysia re thariba badminton Asia team championship ta bhar kinupi sanadushin ahan boina sanagi tak malauduna itias semle Sa alamda sanekiba final da bhar Thailand buset ahum anida thoikibani bhat ke satla PV Sindhu amasung Anmol Kharfloina na Trisa amasung Gayatri gi jurana final match ta masak thokna sanaduna mai pakpangam khibani Under 17 Khelo India Girls Football League ngasi lamlong gi artificial top ground sanekiba match ta FC Imphal na Eastern Sporting Union bu panjal ahum sinoda The Young Welfare Club na ICS se ireng bambu panjal taramari sinoda thoire aduga Youth Welfare Club na Kuman FA bu panjal tara sinoda maiti ba pikre Kumal lampak ngasi sanekiba Manipur Police amusu veteran ge friend handball match amada Manipur Police na veteran bu panjal kontra kon mathoida thoikre Bihar thasi kun mathoi kun manga phawasa thagada bani phu mathoi suba junior national softball championship gidama umpire oinaba Manipur Softball Association gi karuna moi sing ama sudai lakpam pupu mite khalakpada Manipur Softball Association na nungai phungdorakli hauzik aroi pada maro pau amuk hanna ITLF na surasa morjira leba sarkar office sing hayang degi thingjilagani hairiba du ain gi wang badani karigumba sarkar gi thabak sing apan me pirabadi aini matungina thabak lakhot kani hairi Suracharpur jila ki Lalufa amasung dongyang kholdagi sugunuromda bom yang nomi kapsi lakpadagi nakal ani gamata kothongnaba numit mangani sure Security force na Imphal amasung Thawbal jila da thibu humbagi chathabada khusu khulai kya phagat kre
हानेगी MP Dr. Mainan Hairi Manipur da hauji tholib irang asi loisinaba lakhot kadab ahanba khongthangdi numei kapnariba asi lebhannaba honabani amasung Pradhan Mantri na hairi lakadaba sahi manga asi Viksit Bharat ka mari leinana achoba ahongma lakadaba tanjau oibena leibak asigi yamna maru oiba tangkak ama oiragani pauloi jare